Tongan Department Kuntra Mangagi supplementary demand for grants House na pass tokre. PWD gi demand pass to wada yaning da utuna BJP gi MLA ani House gi mapan thoke. Senior journalist BB Sharma gi uripok yamem lekai da laiba yumda sakhang da singna bom pokai haramle. Amadi UR habada laikidraba amadi awana tarba singi damak ahan bagi oina punna lupa crore kungi mating pikre haribasu diribam da di mating amata phangre. Kurumjari, I3 Pauming Tabir Basumutaram Nokjari, Housing Mapungi Pau. Ngasi Pongkiba Manipur Legislative Assembly Gimi from Natongan by Department Kuntra Mangagi, supplementary demand for grants Kanaraba Matunda, House na passed okre. Amaramda PWD gi demand Kanabada Chief Minister Natham Kiba Wafam, Peningai Oidi Haina, BJP gi MLA Ani, KSJ Kisanamasung TS Bishwajit, demand passed over the House the Gimapan Toke. MLA KSJ Kishana, PWD asi CPWD gi sana kanglon matung ina chatkadabani hairaga aran mathabak tawduna leire singjamai parking dagi hauraga MU gate fawba National Highway number 1 gi lambi semliba si walk over yauraga sembra government ki ayaba lobra haina pukatki madugi paukumda Chief Minister na masigi administrative approval di pikre state ki oiba paisa gi awaba leirabasu National Highway gi sarukta thabak suriba asi miyam gi interest tawbani Singjamai dagi MU fawbagi lambi pathok libasi state ki plan gi senfam dagini New Secretariat mamangi lambi pathok libasi su High Court lerakpa amasung New Secretariat building saba loislaga hongjinba matamda miyam gi gari thamnanaba tangai fadana sembani Center da National Highway sembinaba taksinbada matam kuina changi Imphal jiri lambi matam asuk kuiraba fawbada semjinba ngamdre asumna center da ngaiduna leiba yadabadagi thabak adu tawkibani haiki Chief Minister ki paukumaduda MLA Joy Kisana PWD gi sana kanglon sing thugaiduna thabak sualiba asi house pullana lamjing bani suriba thabak asigi paisa pifam thokte matau karamna thabak sualiba no haibadu sengdokpiu haike atai bill singi senfam pass tawrabasu achumba wafam khangribanina Public Works Department ki demand number 9 pass tawbiganu haina speaker ki pungning singsinki speaker na demand kuntra manga mathang pass tawnanaba paikhalakpada MLA Joy Kisana PWD gi pass tawdanaba speaker da thamki phibam adudagi speaker na dimana si pass tawnabagi damak house ki oiba voice vote loragani haiba ruling piki maduda MLA Joy Kisana house asida opposition dagi ruling na henbanina house ki puwari da lehogadabani dimana si pass tawba mak yaujare haina beswajat ka loinana mapana thokibani Nagaland based over Naga Student Federation NSF na lagliba tang kunmarigi ayuktagi Naga taba mafam singda maitay singna natraga Manipuri singi gari janghaloi haikiba wafam asi anti people oiba wafam ni haina Sagolbal Kendrogi MLA RK Imona Assembly da phongdokre ngasi sathakiba Assembly gi question hour hek loibaga 0 hour gi khudong saba lawduna RK Imona haikibada NSF ki wafam asi house na condemn tofum thui NSF na Manipur Sarkar da pisin kiba memorandum da kari piba yadaba demand sing yawbana wafam asi laklibano hainasu house ki pungning singshin ki Imphal gi yamna maru oiba lambi sing kwa kaitel hodam nairak kesampat lambi gi junction sing da mathau tawriba police personnel sing traffic control da mai onsin bagi mahutta lambi da lakpa port puba gari singi driver singa khut sokna duna leiri haina kesamthong kendrogi MLA Laisom Ibomsana phongdokre Tha sigi tarahum doida Kwakatel da school gi angang puba van ama accident thokpada driver siraga mahiroi yauna mioi kunmanga asopan nangkibagi matangda pukhat khiba calling attention amada MLA na Deputy Chief Minister gi pungning sungshin khibani lambi gi accident hanthana ba police personnel sing mathau ningthina tawhanbiu haiki Deputy Chief Minister gai khangamna calling attention asigi paukum piraduna lambi asida haujikmaki oina traffic island leite police point lei Traffic Police Khaktana Traffic Island Semba Yadabana Accident Thoknaba Thokanba Junction Sing Asida Transport Planning Amasung Police Department ka Tanaraga Thabak Lokhatke Haike All India Radio Regional News Unit Imphal gi Joint Director Oiramba Senior Journalist BB Sharma gi Uripok Yamem Lekai da leiba yumgi konthongda sakangdaba singna bom pokhai halamle Thodo singa sinumdang pung 3 lom taba matamna thokhibani Bom aduna mi asok apandi yahodre
थौदोक तौफमदा इम्फाल वेस्ट की एसपी डॉक्टर AK जलजित यावना पुलिस की मकोक थोंगबा ऑफिसर कया लाक्तुनी यंगसिनख्रे बोम अदु IED ओइगनी हरे बीबी शर्मा की इमुंग मनुंगना फोंदोरकपदा मंगोंदा कनागुंबा लुप अमतगा नुंगाइनदबा किहलकपा सेल की डिमांड तौरकपना चिंगबा लेते हरे ngasi thawong ngasibu uripok yamem lai kai mena pai bi nupi lupna kan yaning da phungdorakle ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯨꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯍꯟꯖꯟꯅꯔꯛꯄ ꯃꯇꯝꯅꯤ ꯃꯇꯝꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯗꯥꯏ ꯂꯧꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯁꯤ ꯂꯝ ꯈꯨꯗꯤꯡꯒꯤꯗꯤ ꯇꯥꯔꯦ ꯇꯥꯕꯗꯤ ꯌꯥꯝꯅ ꯇꯥꯔꯦ ꯇꯥꯔꯒꯁꯨ ꯃꯁꯦ matungda amhana sigumba si thoaningde kanagumba lup amana magi demand leire hana khalaga su demand do yana bomongda puraga legai sokdana ba imung sokdana ba aduga yanari poching do moi wari sanaraga losanna biyo haba wari sanaraga losanna dana lerek manung khu graba asai sida nupi ngang tholakpa matam mi puna ma hanjanar ko matam sida makhon sumain tawbuse yambem legai gi oina akhoi masi sungya yabjaningde चटखिबा जनवरी तांग मरी की अंगन अयुक्ता मणिपुर थोखिबा युवार हाबा दुदा लेखिद्रबा मियोसिंगी इमुंग मनुंग असोपन नंगलबा अमदी युम कई अकाई अटोय थोखरबा सिंगदा रिलीफ एंड डिजास्टर की माइकैदगी लुपा क्रोर कुनरोम फेजनी थोकना थादोक्तुना मतेंग पांगबा हौख्रे हाइना चीफ मिनिस्टर अक्रम इबोबिना ngarang assembly mifamda phongdokrbasu handak yuar haba duda jiribangi laltilkhang gram panchayat ki manung sanba Chandranatpur village da lekhidra binupi masa adugi imung manung dadi ngasi fawba sarkar gi maike dagi mateng amta phangre lekhidra bi sahi tara tarelom surabi baigamoti nama sudrogi imung manung na phongdorpada local MLA oiriba forest minister TS Devendrana maki maike dagi lamdam adugi pradhan rothang gi khuthang da lupa lesing tara khak pirak khibanatana sarkar gi maike dagi phifam thokpa sanfam di amata pirakpa leitri haina phongdoraki Manipur Sarkar na lekhidraba singi imung manungda lupa lak manga gi senfam pigani haina lauthokiba haiba fawba awaba taraba imung asigi miyoi singna di khangba fawba khanglamdre yuara hakiba du da yum kai amang ata thokraba singna su sarkar gi maike dagi mateng amata ngasi fawba phangre mari leina ba sarkar gi miyoi singna kopna thigattuna lekhidraba singi imung manung amadi awana tarba singda mateng pangani haire Yuar haba aduna amang ata thokan khraba sasan sikiba kaya adugi mateng amata kala pahar leiriba miyo singna ngasi thama helaba fawba phangdri haina kala pahar gi mane dada village ki hanagi ward number ani gi ex member Kumar Mainatina ISTV news da phongdorakle ma ki yum kaiba yawbadagi government application thakrabasu akai atoi awa ana tarba singi mateng pangnaba list mari leinaba DC na thorakpada yaroktre hiram sigamari leinana DC unarubadasu matam khara ngayu makha taba inquiry tawkhigani haibagi sab sab wafum amata phongdok piraktre yum laifam leitaduna leiriba miyo singbu government na athubada mateng pangbiduna praja singi awabasi kokhanbiu haina phongdorakhe ikhoina karimatasu administration chu isagi leitabani hanadi GP leibane oji GP su leitaba kanda sadaris manungda change adubo akhoigi administration amatasu leitaba gumna we aduna haifam tawfam su leitaba ADC dagi laga inquiry tawe hay kadumda tawbara adusu karimatasu khangdadwani akhoina aduna yaragadi hoji DC ADC government Manipur adagi tawbiba yaba punnamak dagi akhoi appeal tawjaba sidi mateng piba yaragadi yum kai sabiba yaragadi adumdagi mateng phangjagi daraina khangjaba ma haijaning ba ma haibatare Nagaland based tawba Naga Students Federation NSF na maitei gi gari naga tabalamda chatpa yahloi haiba paw ama pawsi singda hek phonglokpa thengnabaga Manipur police na khudak ta pamdaba thodok amata thoktana ba section thorang lokhatpa hokre masiga mari leinana Manipur gi DGP LM Khaute IPS na Nagaland ki DGP Leng Dongel ga anirak hanna wari sanaduna Nagaland manungda Manipur ki gari amatada akai atoi thokandana ba amadi gari gi miyoi singda aso open thokandana ba matik saba section thorang lokhat pinaba haikre hari ISTV news na phangba paw gi matungina anirak subo oina ayuk pung 10 nifurom taba matamda Nagaland ki DGP ga wari sanaba matamda Manipur ki DGP LM Khaute na numit aduda thokiba thodok singi matangda ningthina khanganke Hairiba numit aduda NSF ki miyoi sing aduna lakpada police na Manipur da routine oina chathariba frisking amasung checking gi matung ina makhoi bu gari dagi kumthana ba haibada naga mahiroi sing aduna ahan bada yakhide
ꯃꯈꯣꯏꯗ ꯐꯨ ꯆꯩꯕ ꯅꯠꯇ꯭ꯔꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯍꯥꯏꯈꯤ ꯃꯈꯣꯏꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯤꯡꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯅꯥꯒꯥꯂꯦꯟꯒꯤ ꯗꯤꯖꯤꯄꯤꯗ LM ꯈꯧꯆꯦꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯒꯥꯂꯦꯟꯒꯤ ꯗꯤꯖꯤꯄꯤ ꯂꯦꯡ ꯗꯣꯡꯒꯦꯜꯅꯁꯨ NSFꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯋꯥꯔꯤ ꯁꯥꯔꯦ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ NSFꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯗ ꯑꯀꯥꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ISTV ꯅ꯭ꯌꯨꯁꯀ ꯎꯅꯕꯗ ꯐꯣꯡꯗꯣꯔꯛꯈꯤ ꯇꯣꯝ ꯃꯔꯨꯏꯅ ꯑꯩꯈꯣꯏ NSFꯅ ꯐꯣꯡꯗꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯇꯥꯕ ꯖꯒꯥꯁꯤꯡꯗ ꯏꯟ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯜꯂꯒ ꯃꯩꯇꯩ ꯒꯥꯔꯤꯁꯤꯡ ꯆꯠꯍꯟꯗꯕ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯩꯇꯩ ꯇꯥꯕ ꯖꯒꯥꯁꯤꯡꯗꯁꯨ ꯅꯥꯒꯥꯁꯤꯡꯒꯤ ꯒꯥꯔꯤꯁꯤꯡ ꯆꯠꯄꯗ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗ ꯀꯩꯕ ꯌꯥꯏ ꯂꯩꯕꯥꯛ ꯀꯥꯏꯅꯕ ꯃꯔꯝ ꯑꯃ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯤ ꯇꯥꯃꯣ ꯀꯩ ꯌꯥꯝ ꯆꯨꯝꯃꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯇꯥꯕ ꯑꯦꯔꯤꯌꯥꯗ ꯃꯩꯇꯩꯒꯤ ꯒꯥꯔꯤ ꯑꯃꯠꯇ ꯆꯪꯍꯜꯂꯣꯏ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯕꯁꯦ ꯏꯠ ꯏꯁ ꯇꯨ ꯃꯆ ꯀꯝꯃꯨꯅꯦꯜ ꯃꯁꯤꯗꯤ ꯑꯩꯒꯤ ꯂꯣꯟꯗ ꯀꯝꯃꯨꯅꯦꯜ ꯇꯦꯔꯣꯔꯤꯖꯝ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯑꯁꯦ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯊꯤꯡꯅꯅꯕ ꯁꯦꯛꯁꯟ 153A of the Indian Penal Code aduga atai atai section 504 aduga akoigi 505 clause 2 of the Indian Penal Code asi makada dandi pangan biyai aduna hojike hairiba jati amaga yengthin hananaba khoisau hananaba adugumba akoigi mai chubugi thabakse masidi yamna chumde aduna Ziki Silly Langiba Naga Student Federation na Hairiba, Ziki Hairiba Simoina Kanda than Haibo Ragasu, Kodakta Hando Haningi, not Ragadi, Masi Mary Pidigi Majobi or Ragadi. A sober problem Oigani, Moigi Chab Manaba counterpart, Manipuda Ladiba Student Union Amana. Adugumba, Asi Mogi Matakta Mukta Ragadi, Madu Lepak Anigi, Adugazati, Anigi Marakta, Kangkong Chaiba, Haibadu Oigani, Apaba Mato Oroy, Aduna. Masi Naga Student Federation na kupna khallaga masi tokpinaba honabiyu loinana Nagaland Sarkar na Nagaland Sarkar aduga Manipur Sarkar maroina Home Ministry na aduga Nagaland gisu counterpart na asida yam thuna yangchilauraga tahudragadi nakal animaki praja singna community animaki kangbusida Naga musunan Naga mayamgi marakta nungai nataba adumba lepa kaiba yabo wapam la agadi achoba pot am oigani aduna punamakna khantaraga masi tawhandana ba hone biyu haidan hainingi aduga Naga Student Federation nasu masi khudakta handukna ba prajagi public interest ta Naga praja singi interest ta aduga nan Naga praja singi interest ta masi pulamaki interest ta lepa kani Nagaland amso Manipur animaki interest ta tamningi Haji Thambikriba Duni Maruina Hairiba Naga Student Federation Nagaland Student Federation from Masi Leba Kabia Maduna Aingi Makada 153A gi Makada Masi Cherak Thongba from the Heba expert Manipur Gedum Sangnai advocate Kaidem Manini Haji Fungdok Naga Students Federation na Naga Tabalamda Maitegi Gari Changba Yari Haina Fungdorpasi Wakal Ten Mathongni Haina All Manipur Students Guardian Organization gi Organization Secretary Sumatina Fungdokre Singjamai Sograkpom Lekai Leba Organization gi Office the Pangtokpa Pau Gimifam Amada Magnam Khataraduna Manipur Police Commando ga Miyoi Kharagagi Marakta Thokiba Thodok Amaga Mari Lenana Furup Ama Changba Yari Haibasi Laibak Tibani Manipur Police Commando Sing Asi Maitei Khaktagi Force Nate Furup Kudingmak Yauba Force Amani Haibasi NSF na Khangdabasi Angakpo Phawi Hojik Sathariba Mahiroi Singi exam Yenglaga Thamgadoriba Athingba Asi Kudakta Handopiu Hairi Amaramda Council na Loba Class 12 exam gi Center Kharakaktada CCTV camera thambana camera thugaibagi thodok thorakpani exam khaktada miyeng changbagi mahutta lairik tamligai manungda yengsilhaningi hari amna communal oiba mawongda gari akoigi Naga Taba mafamda maitai amadi Manipuri singi gari chapa thingani haibase masi yamna wahan thok yaudaba yumpham yaudaba thawam amani hauji pangthoiba class 12 ki exam amadi mas amadagi haugadoriba yamna luraba akoigi mahiroi singi yamna maru oiba laiba lekodoriba exam sing asi pangthoi gi maramda marakta asigumba maitai da akhanana gari sangba yaroi haiba wafam ase masi akoigi exam sing mahiroi gi exam sing asi gi mukanda athuba matamda JCIL PS na Satharakliba poster campaign amade street corner meeting ngasi Kwakaitel Tera Naurem Thong Uripok Lamphel supermarket Chingmairong Khurai Lamlong Kaitel da pangthokre hari
Jiribam Community Health Center Jiribam gi lup marina matam kaktana thinjin kre ngasi All Jiribam United Clubs Organization All Jiribam Mairapai B Jiri Ima Mairapai B apun lup amadi kada Jiribam District Committee na Health Center si yengsilubada Dr. Kulumdoi legadabada Dr. Ahung kak leirambadagi MO in charge office staff ki office amadi OPD ki ticket thapam matam kaktana thinjin bani hari kada Jiribam District Committee ki office ta pangtho ki ba pau gi mifam amada Ajuka ki Assistant General Secretary and Dharmendrana Dr. Singna Suti Lobanatana Karigidamak Health Center Thadok to Natalibano Center Asida Tarakpa Dr. Singna posting Mapamda Laitriba Singh Marilainaba Authority na action logadabani Marsama Fawagi Manunda utilized Tokiba Dr. Singh Center Asida Tarakadabani Hiramasida local MLA Health Minister Amadi Marilainaba Singna Ming Changview Hadi Marilainaba Authority na Mafam asida watliba Dr. Singh asi yamna thuna thabirangaba amadi kari maram ki damakta masa adi without lipta salliba Dr. Singh asi kari ki damakta salliba haisi thidokpiraga matik saba serak pihan ningi loinana utilize tawthriba Singh asi utilize tawbagi mahutta thangai singna transfer tawthokbigo aduna tabataragana Hai ribu waktu na lagi ribu mafam asida amu ada atur matam da thabirang na bagi dapat so organizing na appeal tau jari. Government na Tamenglong gi sakat thorang da miyeng sangba watli hai na Jeliangrong Youth Front na district asida laiba government office sing tingjin bagi khongjang sangsilamba adu miyang gi yeng laga ngasidagi komthokre aduma pu district asida paikaliba national project singdi adumak thingkigani haina front asigi mihud David Kamaina phongdokre Youth Front ki miyoi singna government office singda chatuna yengsinbada Autonomous District Council gi natana official sing amata thabak suan khide Mairoi amasung miyamna office thingin khibadagi thengnariba khudongsadaba sing adu yenglaga office thingbagi khongjang asi handoknaba firep lobari Ingsholi singani taramathoi gi November 3 da Union Home Minister P. Chidambaram na Sangaramba District Secretariat Complex ngasi fawba sijinadana leiri Sayasigi January Kulumdoida Government Office Kudingmak District Secretarial Complex asida Hongjin binaba numit tara mangani gi matam biki adubu government na thabak pakhalaktabadagi office thingbagi khongjang asi sangsilakibani hari Visitation se chathageni continue tawkhigani even in short time we are going to ban and blockade highway Chairak sida DC Tamenglong Luikamna tongan ba department singi makok single luinana mini secretariat Tamenglong complex ki phibam yengsin khre yengsin ba du da building loshlam daba thongnau gi glass kaiba nong yuba mai gi wearing watpa building pumba yamna mot na leiramba thengna ki pawmi singda DC Luikamna hauzik leiriba phibam asida office sing hongjinana ba khonabada yamdrabada tha hom mari changhikani Isingi award pa leiriba asi PSED na numit tara mangani gi manungda phanganana ba khonaragani hauji leiriba phim masida matam changadaba maramna Jeliangrong Youth Front na khongjang hekta sangsin bidana ba appeal tawke Oi failure ka leire failure leibichi yahaki failure mak na to it is something like a collective failure su khara lei hai ba yai adubu shoiba award pa lei so Okpiba asi darkar oye oerga in the spirit of cooperation asi officer si koi gi Tamenglong gi office miyam si hangbinaba makoi chirwai na shu makoi gi irang si am kanna khongjari si kanna changdabi da khallaga hanbiba si darkar oye College ki Oza Singh Paktakna na transfer tawbagi firep hongdoktrabadi akan ba khongjang sangsilagani haina Coordinating Committee of College Students Union na phongdorakle GP Women's College ta pangthok kiba pawgi bifam amada committee ki convener Nilakanta Longjamna college singda regular principal leitaba mai ising toilet latrine library laboratory chingba matamga chunaba mawongda thambina ba mari lenaba singda takshinduna lakpani Aided College singi approve oza masing yamdabana thengnariba khudongsa daba sing yengsinbina ba haijarabasu tabidre ngasidagi cheiholamagi manungda awarapa sing mensindrabadi akanba khongjang sangsinana ba firep lawrgani haike koi handak live hafta sigi manungda bibi daba taagadi akoi akanba khongjang kaya sangsinjarakani amasung manipur laiba college punamak boycott tawbaga loinana akanba khongjang kaya
ngasi yu pung tararam tabada pauna bazar gi SSI gi kitchen oina sijinaba ka ama mai chakre thodo odu da kitchen manung da leiba potlam kaya amang ata thokre fair service ki miyo singna matam chana laktuna ka hena amang ata thokadabadagi kalhure ngasi yuk dilalen da police commando na combing operation chathakre jingnaba miyoi taret makhata na wahang pahong tong na ba Imphal police station da sinakre apok maruki anauba meloisang ama sagolban moirang lerak machinda hangdokre maruki wangang loi kuman them prakash na lining hal fulo na pamjaramba thabak thoram sing he na mapung phan na bagi British government ta registrar tawramba loop asi Manipur society registration eki makhada nauna amuk registrar tawragani hadi company na adi makhada general madagi khojing na amite leba to poraba adugi matungda hoje inong nonga mapam sida ekoi sabung manda asumba popomaruki thomi maya pulle erga nauna masida inong nonga hanguk jabani aduga ekoi pandamdi tasing na popomarup sapalan ba ek mason mayam ji sanan ba nawya pro na pamjaram ba adugumba magi aning do thungan bana ekoi panthongi haina thamjagi Imphal East Commando Kangbu Amana Hata Minithong area da ngarang thibu humbagi thabak sathabada UNLF ki Lance Corporal ama fare hari Police Department ki PRO gi cherol amana phagalaba mi asigi maming Brandy Mitei sei kuntraum doi apok par loken kong ba nandai bam lekai dagini magna phongdorok padagi langthabal kunjada leiba Khetri Mayum Jogindrogi Carpentry House dagi .38 ki pistol ama maru nipan maru taret yawba magazine ama Chinese hand grenade mari 36 ICE hand grenade ani detonator tara fangle hari visually impaired blind and leprosy affected people haibasida nongmagi oiba assessment came among asitagil dalaiba Ideal Blind School da pangthokre thoramaduda Alimco gi PNO technical person Rajesh Alimco North East ki deputy manager Sen Gupta Ideal Blind School gi principal Premlata amadi Handicap Development Foundation gi secretary S Dasobanta susargya ke World Vision India amadi Handicap Development Foundation sinduna pangthokpa thoramaduda World Vision India gi program manager Dr Salemi ke tarawna phungno kibada ke masina miyam da kari mateng piba yabage haibadu khangdoknaba pandamda pangthokpani haike Kanglagi akoibada park tawriba gari sing hongdoknabagi government na lokalagliba khongthang Thobal District Transport Union na taramna oi adubu mafam sing asida parking oiriba gari sing asigi mafam sana ngayak ngahaki oina tawbana tabida sangna chanaba yaba mafam ama sindokpiu Hanagi Indira Park ki mamang Johnson School gi nakal MSRTC gi complex na singbada sinbiu maduna taduna mafam sadana parking pirabadi union na yabangamloi hari Malayamda inga sagi khal kaitharak liba sida high school amadi junior high school gi napigani junior school gi mahiroi singda awareness pibagi manung chana ngasi kumbi ithai public school da nongmagi oiba national environment awareness campaign ama pangthokre Ministry of Environment amadi Directorate of Environment ki makhada nongmai khong junior high school na sinduna pangthokiba thoramaduda kumbi municipal council gi vice chairperson Bobichan Luang public school gi senior teacher S Manglem PRDA gi secretary Dr S Romensu Sarugyake awareness thoramasi upliftment of rural and sports kumbi na su sinduna kumbi high school da pangthoke thoramaduda wangu tera khong gram panchayat ki pradhan P Baleshwar kumbi high school gi headmaster KS Binoysu Sarugyake Manipur University na lauba BSc ahanba semester exam gi fall lauthokre punna mahiroi lising nipan chani marfumari exam thabada lising taruk chama mai paktuna pass tawbagi chang sada humudra hundoi dasmik taruk mari oide National Institute of Electronics and Information Technology gi Study Center ama Elite Higher Secondary Kangpokpida hangdokre center asina scheduled tribe amasung scheduled caste mahiroi singda lemna computer training pigani general mahiroi singna mamal tan lauduna tamhangani hangdokpagi thoramasida KBC Center Church Kangpokpigi pastor Tinlan Hangsing civil society lusingba sing local body singi mihu sing su sarugyake mahiroi singi yenglaga exam loidru fawba makal amatagi harau kumai tobiganu haina Kanglaipak Students Association na miyamda kangan kiba wafam thawoidana
Iro Maizrao Lampakta Young Women for Culture gi Nupi Lila Kangbuna ngarang Lila Sanakiba KSA na yaningdaba phongdokre. Tha sigi kunma thoidagi chatarakiba Manipur Folk Dance Festival ngasi Sangit Academy Kaksing gi holder loisin kre. Loisin bagi thauramda Jain Manipur Dance Academy gi Dr. L. Upendra Sharma P. Nimai amasung Ketri Bira Susarukya ke. Minister of Culture gi Makhada Sangit Academy Kaksing na sinduna chathakiba festival asida Kaksing harau bagi Laibok Jagoi Layong Khujai Noiba Kanglei Harauba Mau Jagoi amadi Cultural and Research Center Mantaki Kom Jagoi na chingba utke. Kumbi Kendragi Oina CPI amadi atop party singda yarom labat miyoi nipu Indian National Congress da yarakre. Wangu Sandangkong Awang Lekai Ward number 7 da laiba Hamom Ningthem gi yumda pangthokpa thoramaduda Kendragi MLA SB yauna miyoi kyana sarugya ke. Kendra sigi tongan ba sakot thorangi thabak kaya pakhat kani haina MLA birana phungruke. Infal East ki security na khurak hangdana leiriba proiromba khongnang khongda ngarang numidang khamduna thamlamba angobu machugi Honda Verna car ama ngasi ayuk leramdre hari. Car asigi registration number AS01BR4061 ni gari adu proiromba khongnang khongda leiba Saturgan Sarma kauba bi amagini hari. Kumbong da laiba veterinary complex ki saruk khara lekai gi oiba community hall ama sana na ba hona bada athing ba piganu haina moibung khongnang khongnu pilub kumbong gi secretary S Medana phongdokre community hall sabagi matang da kumbong apunba mera pa bilub amadi Infal West Club kumbong gi miyoi singna phongdorakpada lekai gi lam oiba veterinary complex asi matam amada ahalaman singna sarkar ga gift deed tawnaduna sarkar na lam sijinaduna lakpani Adubu lekai ki oiba thodok watok amadi dharma karma thorapada miyam punba yaba community hall amata leitabadagi complex asigi manungdagi apik pasaruk amada community hall sanana ba ayaba pibiu haina mari leinaba minister MP amadi director phawba unaduna yanaba wafam amapurakna ba honaduna leiribani Adubu complex asi semjin sajinna ba thabak lokhalakliba sida security force ngakhanduna community hall sanana ba mafam phawba lokshinana ba honaba si pendi haina medana phongdokhe Unajarure, Kebire Minister Sunare, Paminareko, other Paminaka Mochi Lactram, Yuminera, when a Putra Hanjalu had a Kuju Hanjanabagi, Kuchim Salajari, SMB Lurakan, that Taboxi Pakapa, SMB Lurakan, the Kuchim, Kebire Minister Sunaba, Kuchanabaga Kuchim Salajari Beneva. I don't say I could see the Kitam, Tekai, and Kuchim Jaluba, but an idea. Aduga, what's give me like Kagino, Sarona, Kusela, Quisi, when hungry. And the Lungizena, but the Gakuchi, mouth of how to lay in the high. Adu dito winu sara khoi dikaisu yena bo leite khote no moida hajabani adu akhoina thabak se saroi mamang da khoina leba hajeng khojo je kitang phajabadi wala basu yai phajaba wala ga su akhoidi akhoina ningai tam pamjari ba pandam ji phangdabagi dam tani ba sara akhoina mayam khona jari se Hojik sanawik pau lowira se Kasigi sanawagi pauda Kanak Nata Indoor Stadium Guwahati da sathariba Junior Badminton Championship ki sahi tarawm de makhagi singles ki sanakiba match da Sarjit Moirang Themna Nol Kor Gogoibu set ani shinoda sahi tarani thoi makhagi nupi masagi singles da Manipur gi Velinda Hobomna Assam gi Makna Saikiabu set ani shinoda amadi sahi taramanga makhagi nupi masagi singles da Manipur gi El Dainana Assam gi Ayushiri Vianbu set Anishinoda Maitiba PK. Manipur Tug of War Association Sinduna Tara Suba State Level Tug of War Championship Men and Women Ngasidagi Kumalampak Men's Stadium Gate number Taramari Practice Ground Hokre. Hokdopagi Thoramda Organizing Ki Chairman K. Manitomba Association Ki President CS Lokendro Su Sarugya K. Championship Sida Nupagi Samga Humpu KG Wet Category Da Team Taret Nupigi Samri Marfu KG Wet Category da Team Tarukna Sarugyari. Ngasi sanaki ba Nupagi match da MPSC na point taruk, KMSA KB point mari, Tipu Fitness Center point ama, YBB Gym point ani, Unique Gym Ningom Thong, MBCom Kundrakwam point amam pangkre. Nupigi da NLC Thangwiban point taruk, Rowing point manga, Yai Fulamjing Kanglup amasung Tiam Konjin Women Development Association point mari Unique Gym Ningom Thongna point ani phangkre.
Makha taba sanabagi pau boya ning thaujamdagi phangbigani. Thagachari Ranjana ngasigi sanabagi pauda hockey Youth Club Cum Information Center Kontha Ahalupna Sinduna Ibudo Margin Ground Kontha Ahalupta Tim Tara Nitoina Group Ani Tokna Khaidotuna Tha Sigi Tang Kundagi Sathariba Marisuba Y Rasmani Invitation Men's Hockey Tournament ki ngasi sanakhiba ahanba matchta Maira Basi Khongna Hockey Winen Lairing Bam Lekaibu Panjil Mari Ahumda Maithiba Pikhi Anisuba match ki sanakhibada Pham Ya School na YCPA Nagaland bu Panjil Taruk Anida Maithiba Pikre Ahum Suba match ki sanakhibada Young Rhino Silongna KISAC Khongman bu Panjil Tara Amada Maithiba Pikhi Tournament asigi Mari Suba match ki sanakhibada BDICA Bisnupurna ABC Team B Basikhong bu Panjil Tara Nithoi Mangada Yamna Lakchana Maithiba Pikhi Sathariba tournament asigi hayeng ahanba matchta ARC Silong amadi SYUC Usekonga sanagani anisuba matchta CO Singjamai Wangma Khetri Lekai amadi Young Rhino Silonga sanagani ahum suba matchta Pham Ya School amadi Maira Basikhonga sanagani Mari suba matchta YCCIC Kontha Ahalup amadi KISAC Khongmanga sanagani Tabungkhok Football TIS Birasandra Singh Football Academy Tabungkhok na Sinduna Academy asigi Sports Complex ta Team Tarana Group ani thokna khaidotuna tha asigi tang tara mangari sathariba tarani thoisuba under 16 state level TIS Birasandra Singh Football Academy tournament ki ngasi sanakhiba ahanba match ta Yumbu Tabaspa Team B Tabungkhokna MSC Malumbu goal taret ahumda maithiba pikre Tabaspa Team B Tabungkhoki maipapugi goal singadu TIS Regan amadi L Helimna goal ani ni sankhi atopa goal ahum aduna Suranjoy Kishan amadi Naukchana sanduna match asi maipakhibani maithi auraba MSC Malongi goal ahum adu S Develna sankhibani Tournament asigi anisuba match ki sanakhibada LFA Thinungaina YTGPT Yaripuk Topu goal ani amada maithiba pikre LFA Thinungai gi maipapagi goal ani adu N Mahesan amadi Ice Anana Chanduna match asi maipakhibani maithi auraba YTGPT Yaripuk Toki amatangaraba goal adu CH Jackson na sankhibani match asida LFA Thinungai gi sanaroi NG Dineshwar amadi YTGPT Yaripoki sanaroi K Suranjoida center referee na warning PK Sathariba tournament asigi hayeng Yumbu Tabaspa Team A amadi MTSU Malonga sanagani Cricket Model Club Singa Makhana Sinduna Tha Sigi Tangkuni Thoidagi Team Nifalna Group Ani Thokna Khaidotuna Langthabal Public Ground amadi Luang Pokpa Cricket Stadium da Sathariba First State 11 led Aribam Amutombi Sarama Memorial Color Dress Veteran Cricket Championship Trophy gi ngasi Luang Sangbam gi Luang Pokpa Cricket Stadium da sanakhiba match ta Kraw Khamnam Bazar na DSU Kwakathelbu wicket marida maithiba pikre DSU Kwakathen na tos ngamduna ahanba batting tawda over kunipal ga ball amada wicket loina turaga run samaga taratruk lokhi masigi pakhumda anisuba batting tawkhiba Kraw Khamnam Bazar na over kunteret ka ball mangada wicket tarukhak turaga apiba target adu yauduna match asi maipakhibani ngasi sanakhiba match asida Kraw Khamnam Bazar gi sanaroi Robendro na wicket manga amadi run taratare loduna man of the match takhre hayeng Cyclone Thangmaiban amadi Sam Khagempali ga sanagani Amaromda club asina sinduna Langthabal Public Ground da sanakhiba topa match amada Model Club Team B Singa Makhana IWBCC Imphal West pu wicket tarukta maithiba pikhi IWBCC Imphal West na tos ngamduna ahanba batting tawda over kunithoiga ball ahumda wicket nipal turaga run marfu mathoi khak lokhi masigi pakhumda anisuba batting tawkhiba Model Club Team B Singa Makhana over taramathoiga ball mangada wicket mari khak turaga apiba target adu yauduna match asi maipakhibani ngasi sanakhiba match asida Model Club Team B Singa Makhagi sanaroi Sanjitna wicket ani amadi run 13 loduna man of the match takhre tha sigi tangkumanga da napsa kha Imphal amadi Kraw Khamnam Bazar ga ground asida sanagani
Charlie Football Aikhoigi Club Singamai Oinam Thingelna Sinduna Club Asigi Ground da Team Kunithoina Group Taret Thongna Khaidokuna Tha Asigi Tang Tara Maridigi Sathariba Ahum Suba Oinam Charlie Memorial Opens 5-a-side Football Tournament ki ngasi sanakhiba ahanba match da WFC Moirangkhomna Boy FC Waikhom Lekaibu goal ahum sinoda maithiba pikre WFC Moirangkhomgi maipakpogi goal ahum madu Susil Bobby amadi inauna sankhi Tournament asigi anisuba match ki sanakhibada WBSD Waikhom Lekaina GSFC Kaisampatpu goal ani sinoda maithiba pikre WBSD Waikhom Lekai gi mai pakpogi goal ani du Pradeep amadi Rohitna sankhibani chathariba tournament asigi hayeng ahanba match da Thals High School amadi WLFC Waikhom Lekai ga sanagani ani suba match da TYDA Tobul amadi Vikas FC Singamai Mayeng Lekai ga sanagani Hauzik ngasi nongmagi ingasagi pau ICAR Lampel Partagi Pangba Pauda Ngasigi Khwaidiki Sakhiba degree Celsius Uttaru Dasmik Mari Khwaidiki Ingba degree Celsius Tarahumdoi Dasmik Manga Nuksita Yauba Ising Manil Gisang Ayukda Saada Humpunipat Nungtilda Saada Niputaret Masigi no takide Hauzeroi badamaro pa amukhana tongan ba department kuntra mangagi supplementary demand for grants house na pass tokre PWD gi demand pass tokda yaringda utuna BJP gi MLA ani house tagi mapan thoke Senior journalist BB Sharma gi uripok yamem nai kaida leiba yumda sakangda basingna bom pokai halamde Amadi Yuara habada laikidraba amadi awana tarba singidamak ahan bagi oina punna lupa crore kun gi mateng pikre haribasu jiribamdadi mateng amata phangre Nasi guna dia STV ni pizza pamatang solution jere miyang tabiri basingba mukahana kurum jere